Manipurda President Rule Thamkhre. Numit kharanigi mamangdagi Manipurda political unrest lakiba Chief Minister resign tawkiba amadi Assembly mifam phamkidabaga loinana miyamda yamna charangnaba ama phawkiba President Rule lakadra haina chingnaramba adu ngasi India gi President na tholakpa gazette notification amagi matung ina hawjik Manipurda President Rule Thamkhre. State Assembly leitre loinana President Rule chatnaragani. Makhatana Manipurda hawjik thokliba irang amadi political gi oiba mayona si karomda lakadawi haibadadi makhatana yengkiba tari. Kuki da CM Oirabsu Seperate Administrationgi demand Hongloi haiba paulela gi wafam ojoina yakidre. Hawjik leiriba political gi tangdu leitadba fibam asida paulela hawkipna Kuki amada CM Oirabsu Separate Administrationgi demand di Hongloi Manipur gi khwaidigi charangnaba status amada leiriba tanja asida Manipur gi miyamna tabda nungaitaba wafam phongdoklakpa asi laibak thibani. En biren fam chingtharabasu Manipur thugaina bataliba demand di Hongloi haiba asi laibak thibani. Ethnic identity leiriba furup singi marakta satam kannaba CSO governor amadi NGO singna hotnaduna lakli. Chahi ani suruba Manipur gi crisis asigi solution puraknaba hotnabada CM resign tawnaba wafam sing lakpadagi biren resign tawkhre adubu makhoigi demand sing fangnaba fawba paulela hawkipna Manipur thugaidaba yade haina hotnarakliba asi center na khanglamgani. India da pundringai mamangda aikhoigi tonganba lengak leizarambadagi merger agreement ki makhada India da tinkibani. Manipur asi machet thugaige Kukilan piu hairiba asi constitution thugaibani. India thugaige Kukilan piu haibasi Manipur miyam na condemn tawfam thoi. India da merge tawkhibasi Manipur thugai hange haina natte Manipur India da tinkibasi tiningduna tinkiba natte namfuda tinsin hankibani. Manipur na India da tinkibasi Manipur machet thugai raknaba natte chawkhat lamjal da yawnaba tillubani. Asumna assembly gi legislature amana oida padaba ngangnaba fawba center amadi Manipur government na karisu haidriba asi India gi constitution da Manipur thugainaba yawbra haina su phongdorakhi. Manipur da Article 174 Khunggoi Nare Constitution ki contempt charagani J. Ram Ramesh. Manipur Legislative Assembly ki session ani ki gap asi tha taruk hena thamkibana maram oiraga Manipur da Indian Constitution ki Article 174 Khunggoi Nare amadi Constitution ki contempt soidana charagani haina Congress ki General Secretary in charge Communication J. Ram Ramesh na ngasi microblogging X da thagatpa post amana phongdorakli. Mahakna makha taraduna hai Manipur state asida constitutional machinery sing sitharakpa amadi state asigi miyam da khoisau nahan mahengalakpa galoina state asigi miyam na Prime Minister na Manipur state da laktuna irang asi loisina buhot na bagi mahutta atopa laibak singda koina chatuna leire haina phongdokli. Hawjik tha ahum henkhre maram asina constitution ki article 174 asi Manipur state ta khonggoi nare masi karisunati constitution ki contempt chabani haina phongdorakli. Thawng asi karisungak ningai oide English ngani kunhumdoi gi August amada hangatna yenglubada Supreme Court na Manipur da thokliba irang asina maram oiraga Manipur state ta constitutional machinery sing sitharakli haina observation pikiba leikrabani. Amaromda Congress na hawkiba leibak bupo numita karigidama constitution na tangai fadana kaudaba yade haiba assembly session Manipur gi governor na karigidama kaudribano haina hangkiba laikre. State asida aranba maongda mobile SIM card issue tawbagidamak legal action lawkhatlagani police. Imphal East ki Porampat Police Station na sasinaba ming sizinaduna amadi masa khangdaba singi mioi sing sizinaduna activate tawraba mobile SIM card sing yoliba singi mathakta FIR sing register tawkhre hairi. Official oiba pawama ki matung ina hairi activate tawraba SIM card sing asi maru oina anti-social oiba maongda amadi underground sing na namna sizinaduna micham miyamda namduna sankhai thumkhai tawba amadi miyambu kihan khanghanbada sizinai hairi. Thodok asi Manipur Police na ikuikuidana chathakiba criminal case ki investigation tawba matamda khanglakibani. Hairiba miyoi kanglup sing asina masa khangdana sasinaba document sizinaraga SIM card sing tanthoklaga underground outfit sing da sizinahali hairi. Amaromda subscriber sing na makoigi maming da SIM card sing tanthokduna sizinai haiba khangba ngamde. Makoigi mingda leiriba SIM card sing asi illegal oiba thabak tharam sing sizinai haiba su khangde. Masina maram oiraga police na mafam kayada red chathari amadi makata na su red chathakigani hairi. Hiram asiga mari lainana mobile service provider sing nasu akanba advisory warning ga loinana subscriber sing matam gi oina verification process tawnaba implement tawba hawba chumgani hairi. Hairiba protocol asi indaba taragadi makha taba legal action lauduna kanglon lana SIM card issue tawba mioi singi mathakta akanba action lawkhatkani haina su police ki powers na makha tari. Livestream malem nganba mihat ka KCP PWG ga mari lainade. Thasi ki taragi nimit yung bumatong pung tara nito'y makhay taba matamda moirang kampuda layriba livestream malem nganba Elias Thonaw apok pa ibom chakaw banaha ama nung may nakapto na halam bagi thawdok adu KCP PWG ga kari mahiram amata na marilay na dihay lup asigi may kay tiki sengdorak pagaloy na namihat adu lup na taray na laude laikidraba imong manung na tingnariba awaba da lup asina saruk yari hayrakli.
ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯂꯥꯏꯁ꯭ꯔꯝ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯦꯂꯥꯏꯁ ꯊꯣꯅꯥꯎꯕꯨ ꯀꯥꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯃꯔꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯁꯤꯅꯥꯝ ꯖꯦꯛ ꯆꯍꯤ 19ꯁꯨ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯃꯩ ꯃꯔꯨ ꯆꯞꯈꯤꯕꯗꯒꯤ ꯍꯤꯡꯍꯧꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ JAC ꯑꯃ ꯁꯦꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ